Manipurgi budget parliamenta March 10 puthoklegani. PR amadi popular government leiba natraga leitaba parliament ki khutta leigadauri. Parliamenta Manipurgi wafam khanakre Churachandpurda airport semgatpagi wafam leite aviation minister. Mihathi na Hatkhre mayang lambam Rishikantagi loinabi hojik Churachandpur hospital gi psychiatric ward ta pukhatuna laikanaduna leire hairi. Wangangba maron gathoktre choiro lolaga depression naraga leire hairi. Burkina Faso gi lanmi gi lengak na political party singa thingba thamkhre. Burkina Faso gi lanmi gi lengak na leiba adu da leiriba political party khudingma thingba thamle haina lauthokre. Leiba adu da lanmi na kumja 2022 da lengak pairakkhibadagi political party singi thabak thoram sing athingba piduna lakhibani. Leiba adu gi lanmi gi luchingba captain Ibrahim Traore na authority na political party singi mathakta kanma mieng thambaga loinana lengak na lawrakliba fireb asi political party singa sigi mathong huktaba thorang singa silaksinabagi damak lawrakpa no bukhongthang amani haiki. Leiba sigi interior minister Emal Jarbor na thamlakpa warol amada political party singi mathakta thingba thamliba si leiba asibu amuk hanna sengwat sagatna bagi wakhalon amadani. Leiba adu da leiriba political party singna leiba adu gi chawkhat thorang kayada choba chaitheng piduna lakhi haina su minister asina makata ki political party sing asina leiba adu gi miyam gi marakta khaidok khaijin gi changwang khar handuna leiba ki oiba thabak thoram singna mapangal sontha ali haina su minister Emal Jarbor na makata na phongdokhi. Leiba adu da leiriba political party sing adu mamang thaktagi miyam tin ba thabak thoram sing pangthokpada thingba thamduna lakhibani. Political party sing adu gi leiriba maran mathum sing adu lengak ta khusinnarakadabani haina su minister Emal Jarbor na makata na phongdokhibaga loinana draft law ama yamna thuna transitional legislative Assembly da tharagani so haiki. Nuclear gi apamba thadoktraba amasung khongjangloy sing hatpa leptrabadi US lanmi gi sakti mayoknagani Trump. Iran na nuclear gi apamba thadoktraba amasung khongjangloy sing hatpa leblabadi Middle East lariba US Army da mathau tohaloi haina US President Donald Trump na section warol thamkhre. US President Donald Trump na Iran lenga ki mayokta khongjang changsin khiba khongjangloy kaya hatkadaba dagi mahangna kankre haina su phongdorakli. President Donald Trump na paumi sing da phongdorakiba warol amada Iran gi authority na chathariba thawong sing asi ka hemankhre. Iran lengakta intermediary singi khuthangda President Donald Trump na phongdokhibada Iran gi authority na nuclear sanabagi uranium paisilaba amasung lengak ki asoiba thausil gi mayakta khongjang changsiliba miyambu otpanaiba amadi hatpa tupa si mioiba khunaibu singnabani. Thawong asi chathaba leptrabadi US ki matik mai lerba lanmi gi choitheng sungsoi soiduna phangani haiki. President Trump na Tehran da yasinabagi warol iraduna Iran na athuba matamda table da laktuna makata na nuclear gi khulai sing semgollaroi haibagi yanaba pirabadi US ki matik mai lerba lan gi jahaz sing Persian Gulf da leiriba du mathau taholoi mamang chehi gi June da Israel amasung Iran gi marakta numit 12 gi lan chathakhiba du da US na Iran da Operation Midnight Hamma chathaduna leiba adu gi nuclear site sing chawna amata thoan khibani. US military army da Persian Gulf tamna changsin kre Iran na signarakpa khudingmak mayoknana ba sem sakre. US military army da Persian Gulf tamna changsilakpadagi Iran na lan gi damak sem saba hokre. Gulf leibak sing luchingba sing na leiba ani gi marakta nauna oirakliba ungkhanaba silepnabagi damak kanna honaringai chera asi da US na lepta Iran da military attack tawgani haina kihan khangalakpadagi Iran na lan gi damak sem sakhibani. Iran gi makok thongba political leader sing lanmi sing amasung judicial authority sing na maraiba ngakthokchanabagi pauje leptana pikhibaga loinuna leiba asi asanba miyeng asi landarakpa khudingma pungak thokpani wari sanaba natte haina leiba adugi miyamda pauje pikhi. Iran gi negotiating team gi senior member Kazem Garibabadi leiba asigi ahanba oina paihatkadariba asi US ka yasinaba purakpa natte leiba asigi ningtama ngakthoknabagi damak chada chani sem sabani haiki. US na landarakpa yabagi oithokpa leibana Iran gi lanmi gi mapangal numit kharani asida hena pakthok chawthorakpaga loinana singnarapa khudingma khongpham handana thengnanaba firef lawkhre. Iran na lan gi cheksin thorang lokhatpa oina leiba adugi lanmi pumnamakta anauba drone lising amaro mathau tawkhibaga loinana makhoigi lanmi gi mapanga kankhanaba miyamda tattana paujel pikre. US President Donald Trump na leiba adugi military army da Persian Gulf tamna changsinba hore haina phongdokpaga loinana Iran state ki news outlet ama oiriba Tams nimna Iran lanmi na drone sizinabagi photograph sing khangalaktriba du lanmi gi aron athup ngaknabagi damak ni haiki. US President Donald Trump na mahaki Truth Social da thamkiba warol amada leiba adugi aircraft carrier USS Abraham Lincoln na luchingduna changsinkiba lan gi jahaz sing aduna Operation Midnight Hamma dagi hena khudong thiangani haiki. Lan gi sem saraduna Iran gi foreign minister Abbas Araghchi na Turkey ga loinana awang bathaki wari sanana ba thorang tawba hokre. Foreign ministry gi wangang loi Ismail Bakhaina yumlon riba leibak singa Gulf leibak sing ngakthongnabagi thorangda mari
हेन्ना फगꯠनबा वाफम फोंदोखरे। मणिपुरदा थोक्लिबा कांगलुपकी इरांग नागासिंगना मियेंग चंगबीरगदी इरांग लोइसिनबा ngamgani। मणिपुरदा हौखिबा नुमित खरानी असिदा जेलयारोंग अमसुंग कुकी फुरुफकी मरक्ता खमथेंगना उंखनबगी थौदोक खरा थोक्रे। थौदोकसिंग अदुगी मनुंगदा खरा पनबा तारगदी जेलयारोंग फुरुफना नमना खुंदारिबा नोने अमसुंग तमेंगलोंग डिस्ट्रिक्टता कुकी कांगबु अमना उमंग कोकथोकलगा पोपी पांबी थारक पदु यानिंगदबा यावरई। मसीदसु नतना कांगबु असिना नमना खुंदारिबा मफम खरदा कुकी लेन थाजिलकपा अमसुंग कुकीगी खुल सेमगलकपदु यानिंगदबा फोंदोकनरखी। मपुंग ओइना जेलयारोंग यूनाइटेड फ्रंट जेडयूएफ कौबा खुलाई पाइबा कांगबु अमना ताथीबा मियेंगना येंगबगा लोइनना पोपी पांबी सिंग यानथलकपा लौतांग संग कया मई थागलकपगी वीडियो फुटेज सिंग सोशल मीडियादा थागनरखी। असिगुम्बा थबकसिंग असि तौगनु जेलयारोंगी लमदा कुकी सिंगना पोपी पांबी थाबा यारोय लैबा यारोय हाइबा वाफम फोंदोकनरखी। पोपी पांबी थाबा अमसुंग लोना यादबा मोंगदा खुल सेमगलकपदु कुकी फुरुफकी मनुंगदसु सौगनरकपा यावरखी। मखोइगी मनुंगदा कुकी खुलाई पाइबा कांगबु अमना नागागी खुलदा चंगसिलकलगा कुकी लेन थाजिलंबा अमसुंग वेटिंग सेट थुगाइरंबगी थौदोक अमा थोकी। मतमदुदा खुलाई पाइबा कुकीगी नाहासिंग अदुना जेडयूएफ पु सिंगनरखी। असिगुम्बा थवोंगसिंग असिना नागागी लम फावरगा कुकी सिंगना सेमलखिबा जर्मन टाइगर रोड थिंगजिलखी। अथु अकाइगी चथोक चसिन ओइरिबा लंबी अदु जेलयारोंगी खुंजासिंगना बन तौसिनखिबना मरम ओइरदुना कुकीसिंगना अवाबा चैथेंगनंखी। सोशल मीडियादा थादोरकपा ऑडियो टेप अमदी केएनएफ की टाइगरनी हाइजाबा खुलाई पाइबासु ग्रुपता यावबा कांगबु अमगी कमांडर अमना नागागी खुल अमगी चीफता अकनरिंग सिंगबा वाफम कया मरम फोंदोरखी। नाकल अनिगी मरक्ता ngangnariba वाफम अदु कल्ली। लियांगमाइगी खुल अदुदा नखोइ लेबा ngamब्रा येंगो अटैक तौगनी हाइबना चिंगबा किहन खंगनबा वाहै मयाम अमा कुकी खुलाई पाइबा कांगबुदगी ताबा फंगलखी। असुमना नाकल अनिगी मुकनरकपा अमसुंग कुकी सिंगी लंबी थिंगजिनखिबदगी कुकी सिंगनसु नेशनल हाईवे सिंग थिंगजिनबगी खोंजंग चंगसिनबा हौरखी। नाकल अनिगी मुकनरकपा अंगम तानरकपा अमसुंग मागी फुरुफकी लम मुनरकपा अमदी इरांग थोकपा याबा फिबम अमा यौरकलबा फावबदा मणिपुर लेंगाक्ति तुमिन अदुम लैसिनखी करिसु हाइखिदे। मतम अमदा हेक्ता कुकी अमसुंग जेलयारोंग फुरुफकी मरक्ता खुद थानरकपा याबा तानफम अमा यौरकलबदा कुकी एनपी मणिपुर अमसुंग यूनाइटेड नागा काउंसिल अनिना यासिनबगी चेरोल अमा थादुरखी। मरक असिदा कुकी सिंगना नेशनल हाईवे बन तौसिनबदुगी मायोक्ता नागा पीपल्स ऑर्गेनाइजेशन एनपीओ ना खुदक्तगी कुकी सिंगी मायोक्ता काउंटर ब्लॉकेट तौबा हौरखी। पांबई लेरक्तबदगी कुकी सिंगना चथरंबा नेशनल हाईवे बन अदु हंदोखी अमसुंग नागा सिंगनासु काउंटर ब्लॉकेट अदु हंदोरखी। तेलबा नुमित खरानी असिदा मियामना उरिबसी कुकी सिंगना तौनिंगबदा तौबदु नागा सिंगना याद्रगदी करिसु तौबा ngamde हाइबा ताई। नागा अमसुंग कुकीगी मरक्ता कुमजा 1992-1997 दा थोखिबा कांगलुपकी इरांग अदुदा मांग ताकनाखिबा सि अना यावनरखिबा मयाम अदुना मरम ओइरगा क्रिमिनल क्लासता चथरिबा चैथेंग फंगनखिबदा नाकल अनिमक्ता कांगलुपकी इरांग असि मखा ताना थोकपा पामनद्रबदी अदुगुम्बा इरांगदु थोकलकनी कीबदगी कुकी सिंगना मखोइगी खोंजंग पुंबा हंदोक्तुना वरी सानाबरोमदा लाकपा उखी। थौदो असिना ताकलिबदी मणिपुरदा मतम सांगलकलबा कुकी अमसुंग मैतेगी कांगलुपकी इरांग असि मतिक मयाई चेलबा नागागी बॉडी अमना मयाईदा लेपलगा खामदोकपा ngamgani haiba utki। मैतेगी ओइनदी इंगतपा पुरकपा अमसुंग पुन्ना महौसागुमना लैमिनबा हाइबदु यारबनी याद्रिबसी सिखांग खांगदुना ओइररोइदबा डिमांड तौरगा लैरिबा कुकी सिंग खक्तनी। नखोइ इंगतपना लैमिनगे हाइब्रा नत्रगना अवाबा तागेरा हाइबा अमा खल्लु हाइना नागागी बॉडी अदुना अमुक्तंग यैथरकपदा कुकी सिंग खुरु खुदक कुलकनी। मरमदी मतमदुदा मैतेइगा नागागा मिचंग ओइरगा कुकी सिंग थेंगनरकपदा हाइनिंगाई लेतिना कुकी सिंगना चैथेंग फंगनी। मतमदुदा मखोइ चथोक चसिन यारकलोइ चाना थकनबा पोलम फंगबा ngamloi लेंगाकी डेवलपमेंट अमता लैरोइ मसीदगी हेंदोकलदुना अना लायेंगबा चटपा फावबा लंबी लैरोइ। असिगुम्बा फिबम अमा मायोकनरकनी हाइबसि कुकी सुपरमेसी सिंगना खंगबनिना मणिपुरदा इंगना तमना महौसागुम लैमिनसि हाइबसि यादबा ngamloi। थांगै सिंगनमक्कीदी इंडिया गवर्नमेंट असिगुम्बा मखलगी एक्शन अमा फावबा कुकी सिंगदा लौखत्तबा मखोइना तौबा खुदिंगमक यादुना लैबदगी इरांग असि मखा अदु समथरगा लैबनी। लैबा असिगी लो हाइबा अमा लೈ नेशनल हाईवे बु खुलाई ओइना सिजिन्नरगा मैतेइबु चटपा यारोइ हाइना थिंगबा याब्रा मसीदा याहलिबसि इंडिया गवर्नमेंटनी मखोइना लोगी ओइबा थबक लौखत्तबदगिनी। अदुबु इंडिया गवर्नमेंट थादोक्तुना थमलिबा लॉ एंड ऑर्डर असि अतोपा फोर्स अमा हाइबदी नागागी मतिक मयाई लेरबा बॉडी अमना फैगाक फैना थचिल्लगदी कुकी सिंग मैतेइ सिंगा वरी सानबा यारकनी। तौबददी नागा सिंगना ngasi फावबा मैतेइगा कुकीगगी मरक्ता थोकलिबा कांगलुपकी इरांग असि लोइसिनहनबा अखनबा मियेंग थमदे। मखोइसु तुमिना लैसिली तुमिना लैबगी मरुमदा मखोइदा करी कानाबा फंगबगे हाइबदुदी हौजिकसु वाहंग ओइदुना लैरी। मतांग असिदा पंजिनिंगबा वाफमदी मणिपुरदा नेटिव पीपल ओइना कुकी सिंग सांगलबा चही कयागी ममांगदगी लैरई। नेटिव पीपल ना लम अमदा असुम लैसिलगा मखोइगी अहल लमन सिंगना थंबिरंबा लमनी हाइना क्लेम तौबा चुमलोइ। मखोइगी क्लेम मरम चादे अमसुंग मखोइगी सेपरेट एडमिनिस्ट्रेशन गी डिमांड फंगबा ngamloidaba डिमांडनी। मरम अदुना इरांग लोइसिनहनगे हाइबा तारगदी निंगाई तौरिबा कुकी सिंग नागा सिंगी ओइबा मतिक मयाई लैरबा फोर्स खक्तना मतिक
mayai hanthahanba ngamgani, Kuki singa Meitei singa ingna chikna leiminhanba ngamgani haijaningi. China gi Wuhan lefna Nipah virus tagi ngakthoknaba hidak puthokadawri. China gi scientist singna nauna study tawbada anauba wahang kaya thoklakhibaga loinana COVID-19 laichat layingbada sizinnakiba drug singna kiningai oiraba Nipah virus laksinbada mateng pangba ngamgadawribra haina hangnarakre. India yauna Asia gi leibak sinba thungna kiningai oiraba Nipah virus tagi akanba seksin tharang lokhalingai cherak asida Wuhan Institute of Virology gi scientist singna luchingba thijin humjinba singna BV116 haina khangnaba oral antiviral drug na laboratory amasung sanga singda changing topa matamda Nipah virus tagi ngakthoknabagi chauna kanaba phangki. Scientist sing asina thengnarakhiba sing asi International Journal Emerging Microbes and Infects ta phongdokhibani. South China Morning Post na phongdorakpa warol amada BV116 hariba drug makal asi China amasung Uzbekistan da COVID-19 layingbagidamak ayaba pikre paksana experiment kaya tawraba matungda hidak makal asi Nipah virus tagi singthaningai oina ngakthokpa ngamgani. Scientists asina leptuna changing tawrakpadagi BV116 ki oral dose singna animal model da Nipah virus athingba piba ngamki hari. Golden Hemisphere singda stathakiba experiment singi matungina BV116 ki oral dose singna Nipah virus tagi ngakthoknabagi chang asi chada 66.7 fawba wangkhati. Hariba drug asina Nipah virus na nahanduna lungs, spleen amasung brain nuchingba maruoiba hakchangi kaya singda viral load sing hanthahali hari. Yamna maruoiba ama oina scientist singna thijin humjinbadagi fanglakpa amada BV116 amasung masigi active metabolite sing asi virus asigi Malaysia strain amasung Bangladesh strain sing mayoknabada chauna kanahanki hari. Pakistan military singna Baluchistan da operation chathaduna micham yauna punna Meeoi 94 rom hatkre. Pakistan military singna Baluchistan da paksana operation chathaduna micham yauna punna Meeoi 94 rom hatkre haina report amana phongdoragli. Report asigi matungina Pakistan gi military gi propaganda wing inter services public relation ISPR na operation adu da Hatkhre Baluchistan gi Meeoi sing adu India ga yamna nakna mari leinaba terrorist ngaktani haina phongdorakre. Adubu Pakistan gi lanmi sing na Hatkhre Meeoi sing adu India ga mari leinarambani haibagi kudam changdam amata Pakistan gi military na puthorakpadi leitri. Ningsingba yabadi Pakistan gi lanmi sing na Baluchistan gi micham kaya mayumdagi faraba matung da mafam khangdana Meeoi listing kaya manghan khibasu leikrabani. ISPR na phongdorapagi matungina Baluchistan gi Harnai district ta India na sogatpa terrorist kaya leire haiba paw phongbadagi Pakistan gi lanmi sing na chathakhiba operation da terrorist sing adu sikhibani hari.